LEIBAK ASIGI HANNAGI External Affairs Minister AMADI KARNATAKAGI HANNAGI Chief Minister Somanahalli Mallaiah Krishna Ngasi Ayuk Anganba Da Masha Anaba Amana Maram Oiraga Leikhidre Masagi Chahi Nimfutara Nithoi Sukraba Luchingba Asi Kumja Lising Amaga Chamapan Nimfutara Mapandagi Kumja Lising Ani Mari Fauba Karnataka Chief Minister Oirami Amadi Bengaluru Bu Silicon Valley of India Ohenaba Hotnabada Achoba Thodang Lokhiba Luchingbani SM Krishna na Manung Matam Chadana Leikhidabada LEIBAK ASIGI Prime Minister Narendra Modi na su awaba phongdorakli Prime Minister Narendra Modi na X ta thagalakwa post amana hai SM Krishna singthaningai oiba luchingba amani miyamgi punsi mahing fagathanaba mahakna kathokpa amaga loinana hotnarami mahakna Karnataka gi Chief Minister oina tawramba thabak thawram kaya maru oina infrastructure development gi matangda paikhatlamba thabaksing adu ngasisu miyamna singthanari hainasu Prime Minister gi post aduna makhatana phongdorakli